आकाशवाणी इम्फाल निंगथौखोंगजम सुनी न पाउ पाजरी अहानबदा मरुइबा पाउ लेबाग असिना ngasi विजय दिवस पांगथोकली 1948 की भारत पाकिस्तान लानगी यांखै सुबक कुमोंदा प्रधानमंत्री नरेंद्र मोदी न ngasi नेशनल वार मेमोरियल दा श्रद्धांजलि कटख्रे मणिपुर दा नुमित निनी थंगना नोंगमदा कोविड-19 पॉजिटिव ओइरकपा मसिंग चामा यौद्रे प्रधानमंत्री न हाइरी केंद्र न मतम पुमनमक्ता लौमी सिंग याइफनबा अचेतपा फिरेप लौदुना लई अमसुंग लौमी सिंग नुंगनांगबा पोकलिबसिंग कोकहनबा लेप्तना होनगनी अमसुंग कोविड-19 लाइचत की येंगलगा सही सिदा संसद की निंगथम मिफम पांगथोकलारोय लेबाग असिना मालेमगी लाइचत ओइरिबा कोविड-19 की मायुक्ता पुन्ना अमत ओइना लांथेंगनरी लमदम सिगी मियामना सक खंगनरबा मियोय कयानसु लानफम असिदा माय पांगनबगीदमक आकाशवाणी इम्फाल की ई-पाउगी खुथांगदा मिपुम खुदिमंगना अराइबा थवोंग अहुम फेस मास्क उप्पा अमगा फुट 6 लामना लैनबा मायमित अमदी खुदसा तोइना हामदोक्तुना तरुतनाना थमनबा अपील तौरी मणिपुर की सकनाइरबा सैसकपा अफाउ युमनामना कोविड-19 नगी ngakthoknaba miyamda appeal tawraduna hai mayambu aphau yunamna khurumjari hojik phawgi oina covid-19 laichet asidagi ngakthoknanaba amat tangairaba pambaidi section baibasin oiri sarkarna laichet asi thingnanaba hotnariba sigi mathakta ekhoi pomnamangna subhab taminaduna laichet asidagi ngakthoknanaba tangai phadaba niyom ahumkha ngakna chatminasi ekhoi khudimakna yumdagi mapan hek thorokpaga face mask soidana uppkadabani सापो नत्रगा हैंड वाश सिजनदुना खुदसा सेंगना हमदोक्सी अमसुंग मी अमगा की मरक्ता फिट 6 की सोशल डिस्टेंसिंग थमदुना लैना असिदगी ngakthoknaba होनमिनसी मयामबु अमकना खुरुमजरी हौजिक मपुंगोइबा पाउ लेबागसिना ngasi विजय दिवस पांगथोकली 1948 की भारत पाकिस्तान लानगी यांखै सुबक कुमोंदा प्रधानमंत्री नरेंद्र मोदी न ngasi अयुक नेशनल वार मेमोरियल दा श्रद्धांजलि कटख्रे थौरमदुदा ngakchal मंत्री राजनाथ सिंह ना लान असिगी निंगसिंग कुमोनगा मरी लेना स्वर्णिम विजय वर्ष की लोगो अमा माइकुम हांगदोखी विजय दिवस असि बांग्लादेश पु अनोब लेबाक अमा ओइना सेमखिबा 1948 की लानदा पाकिस्तान बु माइथीबा पिकिबदु निंगसिंगदुना सही खुदिंगी दिसंबर 13 ता पांगथोकपनी विजय दिवस की थौरमदा ngakchal मंत्री राजनाथ सिंह ना भारत लानमी की थौनाबु निंगसिंगदुना इकाई खुमनबा उली ट्विटर दा थागत पवारोल अमदा मंत्री ना हाय लानमी सिंह अदुना थौना फबगी अनौब पंदुप अम इरमले मांगना हाय मखोगी कथोकपा अमसुंग भारत मचा सिंगी पुंगनिंग इथिल ओइरी अमसुंग जाति असिना मतम पुमनमक्ता मखोइबु निंगसिंग हौरगनी मणिपुर दसु ngasi विजय दिवस थौरम पांगथोकली नुमित असि 1948 दा भारत लानमीना पाकिस्तान लानमीबु ऐतिहासिक ओइबा मओंगदा माइथीबा पिकिबा अदुबु निंगसिंगदुना पांगथोकपनी मुख्यमंत्री नोंगथोंबम बीरेन सिंह ना अहानबा मणिपुर राइफल्स की बंकेट हॉल पांगथोकपा विजय दिवस थौरमदा सरुक यारी मणिपुर नुमित निनी थंगना नोंगमदा कोविड-19 पॉजिटिव ओइरकपा मसिंग चामा यौद्रे हौकिबा पुंग 24 दा मी 43 पॉजिटिव ओइरकी मधु थारगा राज्य सिदा हौजिक फावबदा अपुनबा पॉजिटिव केस 19,938 सुरे कोविड-19 कमन कंट्रोल रूम नंगरांग नुमिदांग ओइरम थोकपा चेरोल अमदा हाय हौकिबा पुंग 24 दा मी 194 नाबा फदुना डिस्चार्ज तौकिबदगी पुना नाबा फकिबा मसिंग 19,940 सुरे नाबा फरकपगी चांगसु हानदगी हेनगलक्तुना चादा 43.3 यौरे हाइबा मतम असिदा इम्फाल ईस्ट इम्फाल वेस्ट अमसुंग बिष्णुपुर जिलादगी मी अममम सिकी हौजिक फावबदा लाइचेत असिदा सिबा मसिंग 328 सुरे मेघालय की अमत ngairaba लोकसभा एमपी डॉक्टर वानमई खरखुली कोविड-19 पॉजिटिव ओइरे माग मुख्यमंत्री कोरनाथ के संगमागी मतुंगदा पॉजिटिव ओइरकपा एनपीपी की अनिसुबा लुचिंगबनी मरगसिदा मेघालय दंगारांग नौना मी अम कोविड-19 दा लेखिदबदगी लाइचत अस्ता सिकिबा मसिंग 138 सुरे ngarang नौना मी 63 पॉजिटिव ओइरकपदगी हौजिक एक्टिव केस 730 लेरी राज्य असिदा ngarang 119 नाबा फरकपदगी पुना नाबा फकिबा मसिंग 19,933 सुरे अपुनबा पॉजिटिव केसना 19,908 यौरे अमरोमदा मेघालय स्कूल महिरोई सिंह था सिगी 12 दगी निंगथम थागी सुटी फंगलगनी स्कूल सिंह मथंग चही की जनवरी 13 दा अमुक हांगदोकनी त्रिपुरा दा कोविड-19 एक्टिव केस लेप्तना हंथरक्तुना
Sahum manga dangaire Raja asida punami lising kuntra homdoi shubna nipu nipan positive oibada lising kuntra nitoi chahum nipu mari naba phakre Mizoram da COVID-19 naba phaduna discharge tawkiba masing lising ahum chanipan humpu mapan sure Raja asida naba phabagi changchada marfudra manga dasmik taret yaure None jila da yumda yokpa yena jingba paktangna sirakpa adu ranichet disease amasung roundworm leibadagi ni haiba khangle aikhogi paumina hai ngarang Manipur Sarkar ki Directorate of Veterinary and Animal Husbandry ki Disease Investigation Laboratory na yen asibasing adu postmortem tawki Search Sarma Arts and Crafts House Khongman John Tree Imphal East ki ani suba masung ahum suba kalachangi amubi mana kagya award lisingani taranipan sculpture amasung lisingani kunmathoi painter piragani mathang thagi kuntra phawada darkhas thaba yagani mana fangadaba singi ming February ki 3 ta lauthokani Tabiriba Pawasi Akaswani Imphal Dagini Pradhan Mantri Narendra Modi na hairi Kendra Sarkar na matam pumnamakta lawmi singi yaifanaba achetpa phirep lawduna lay amasung lawmi singa nungnang mapogliba singko hanaba leptana hotnagani Gujarat ki Kutch jilagi manung chanba Dhordo dangarang tongan ba sakot thorangi project sing jatra hullaba matungda Pradhan Mantri na wangang ki Sri Modi na hai Delhi manak tapunsin duna kongjang changsiliba lawmi singbu Lautunaba amagi sarukam oina lau singugi awon basingi matang da lana lamjingle Pradhan Mantri na birodi do singbu lawmi sing lana lamjingi haina maral sikhi mangna hai lau singugi lamda awon ba porok liba sing asi lawmi lup sing amasung birodi do sing na sahi kaya dagi dabi tawduna lakpa sing adumakni lau singu Mantri Narendra Singh Tomar na hairi sarkar na lawmi singi asengba Union singa makhata na wari sanaduna lautup lokoi leitana warushinama porokpa pami mangna hai minimum support price MSP sarkari warep amani amasung makhata na adumak pikhigani Sri Tomar na ngarang Uttar Pradesh ki Bharatiya Kisan Union Kisan gi member singa unaki union adugi luchingba singna farm ek singa dubu taramna okhi amasung ek singa sina lawmi singda kanahan gani haiki adumoinamak farm ek amasung MSP ki matangda makhoigi apamba sing yawo warolama mantri da pisinki COVID-19 laisat ki yenglaga sahi sida sangsad ki ningtham mifam pangthoklaroi mathang chahi ki January da budget mifam oina pangthoklagani Lok Sabha ki Congress luchingba Adhir Ranjan Chaudhary da iba chithi amada Parliamentary Affairs Mantri Prahlad Joshi na hai mahangna tongan ba rajniti dol singi floor luchingba singa pau phaunori amasung housing lariba lightchet asida nungnang ba phongdoloduna ningthang mifam pangthoktanaba mot pirakle Lebak sida COVID-19 na nabadigi farakpagi changchada marfudra manga dasmik amani yaure haukiba pungkun marida milising kuntra mari sambri humbudra taret naba faraki haksel mantraloi na hai puna naba phaba masing lak marfudra mari lising kunitho hele kendra gi health secretary Rajesh Bhushan na hai bharat mi sibagi sangasi malem gi oina khwaidigi nemba sangda leiri mangna hai malem gi oina sada ani dasmik ani taruk leibada bharat gi oina sada ama dasmik mari manga da leiri Sri Bhushan hai COVID-19 vaccine ga mari leinana paikat pathabak singing sinaba multi-level governance mechanism ama semle mangna hai mantralu kulum doi amasung sarkar department amadi rajya sing masak khangdongnaba vaccine puthorakpada makoi tawgadaba thabak sing yenthokre Bihar da COVID vaccine miyam da lemna phangangani Mukhyamantri Nitish Kumar na sababati ujuna pangthokiba mantri mandol gi mifamna warebasi lawkhibani Mantri Mandol gi mifam aduna lagliba sahi manga gi manungda thabak phangdriba naha lakh kun thabak pinabasu warep lawki lawlol itik tawnungba naha singda sada ama sendoi kabida lupa lakh manga loan pinaba amasung lupa lakh manga phawgi oina changadaba project sada yangkai subsidy pinabasu warep lawki loishilakpada COVID-19 agi ngakthongnaba face mask uppa futtaruk lamnana leiba khutsa amadi mai mit tarutana na thamba haiba achamba thong ahumasi ngangna chatpinaba amukhana ningsingjari aroibada maroiba paw amukhana lebaga sina ngasi Vijay Divas pangthokli lisinga chamapan humbudra mathoigi Bharat Pakistan langi yangkai suba kumonda Pradhan Mantri Narendra Modi na ngasi National War Memorial da Shraddhanjali katkre Manipur da numinini thangna na nongmada COVID-19 positive oirakpa masing chama yaudre Pradhan Mantri na hairi kendra na matam pumnamakta lawmi singi yaifanaba achetpa phirep lawduna lay amasung lawmi sina nungnangba pokliba sing kokhanaba leptana honagani amasung COVID-19 laisat ki yenglaga chahi sida sangsad ki ningthang mifam pangthoklaroi pauloi jare